Image Paodam 18th tabiri besungbo yimnam Anuradha Devi Naikono Kurumzari Housing Maroiba Pauda Kulak Suba the Great Zone Uprising and a Unity Day Thorampang Thokre Chief Minister N. Birena IU64 polyherbal formulation tablet launched Tokre COVID-19 na awa na ng halaba mafum sidamane mateng leptana pinari Loinana Prime Minister Narendra Modi na frontline workers ang gidamakta customized crash course program ngasi hodokre Housing Maroiba Pau Sanduna Pizadringa Manwainana Lepalaitana COVID-19 license Asana Lamdam Asigi Miangi Punsi the Piriba Chaiteng Asidage Sapaduna Mausake Punsida Amok Halagnaba Eko Kudina license Asibo Maitiba Piresi Legana Paikaliba mass testing mass vaccination program sing Mai Pangnaba Eko Kudimaksu Saruyaduna COVID-19 test Tolasi Amadi vaccine capitalasi Loinana Legana Pini Ba Chanakanglun Sing Yum the Lengana Leba, face masks, upa, social distancing akpa, miam punba, Tawidaba, Loinana Kusa, Sapona, Toina Hamtopiba Natraga, hand sanitizer, season of a Kovigan. House of Pause on an episode. Observance Committee Amako Amasung Yushi Amna Sinduna Kulaksuba, the Great Zone Uprising and a Unity Day Thoram, Ngazi Atawa, Atoba Singi, Yatapam Oidiba, Kekrupa Tapal Tokre. COVID-19 की लाइसेंस मरम ओरगा पक्साउना पंगथोक ट्रबसु मियोय खरतमक हाइगत लेका तमक लोइनाना एसओपी ngang थरम पंगथोखरे तोंगान तोंगान बा नॉट की ओइबा लाइनिंग लाइसन पंगथोक तुना अथोबा अथोबे सिंगी खुबमदा हाइगत लेका तमनखि थरम अदुगा मरि लेनाना ऑब्जर्वेंस कमिटी के चेयरमैन फाइरोजम नंदो लुवांगना हाइकेबदा इंडिया गवर्नमेंट अमदे आईएम ना सानेरिबा शांति के वारी अदु थमोय सेंगबा शांति के वारी नते थमोय सेंगबा सिजफायर Nate Karigumba I am na Yamna Sengna no may kandaba lepa pamlabadi Makoke Kulai Adu India government surrender Wadamde Aduga Santigi Wari Sanaba Hogadabani Madu Natabada Santigi Wari di Hiraga Tungda Manipurge Apunva Saktamda Togairangadaba Tungandongamba Kanglo Purupta Yumpam Oiba Lebaka Ama Semkanaba Yumpam Ton Bahorapani Lamdam Sigi missing Nasing Laba Lamdam Sigi Mapari Mamong Kiana says Payar Asina Manipur Soidana Tugarakani Masi Tinghonaba Samsara say Hain Horakibani. Atoba Tobi Kiana Manipurgi Apunba Sakam with the Mukta Hawaii Panta Wakiwa Hawaii Haki Yataki Mafomase Mafoma Sitaki Amuksu I call Lepsaka Manipur Miamda Manipurgi Apunba Sakam with the Mukta Tunguina Lepna with the Mukta Taunaling Jalamasu Akoi Mafum Nizaribani Nogjaribani Aduna Kekrupana Makai Manipurgi Apunba Sakam to Gaiba Yaroi Kekrupana Manipurgi Apunba Sakamgi Yumpum Tuanbama or Henabakidamaka Koina Sahi Kudingi Kumon Kumza Galuna Hataksu Mafumza Atoba to wishing Mafumda Hikalekat Tamzavani. Taramatu ke Vice Chairman Sunin Karamna Pondoladuna High Lamdamasaki Nungshi Sanana Leminari Purukia Gi Marakta India Amasung Langangna Sangsep Taduna Puruk Masangi Marakta Unkanaba Nomanomage Hengan Handuna Ekoi Masangi Marakta Kanas and Nevakia Thon Cray Mamang the Tokiba Todokiada Ekoi Yangaba Kanano Haiba Kanglabangatane Lisangani Taramangage August K Tanka Ohumda India Government Amadi NNC and IM Anigi Marakta Framework Agreement Taunaduna Nasi Pawa Manipurgi upon Basaktam the Singer Lep 3 English Sangani Amada Honoru Bataudana Horakiba Iho Ado Horam Drabade upon Basaktam Sinkup Sana Karambaya Hanesupondoki Tarum Asagamari Lenana Idan Tawagi Tarum Supangtoki Manipur Kundani Sinadra Eko Punamak Minari Adugumba Eko Punamaki Purpuding the Kaido Kajin Tawayaro Hadana Government of India the Shingakiba Adugumbayam District Oiba Manipur Miam Punamuna Honorable Lidana Ima Lebaki the Kanmanamaru Hadana Ni Taraga Nipan Sikibaka Loinana Maduki Mamanga Yok Sikiba Amasiki Yok the Mayam Sokiba Mayamasina Manipur the Apunbaki Sakam Gidamuka Sibaki the Kayam lady has a government of Indiana Amasu Manipur government of Subasi Content Kunsuba the Great Zone Uprising Unity Day Tauram Ngasai Ziribam District Asitalariba All Ziribam United Clubs Association Azuka Ziri Development Organization ZDO Amadi Tungandongamba Civil Society Organization Singapulaga Ziri Development Organization ZDO Ge Office da Lenga ke SOP Ngana Leki Trabasingi Photo da Hakaleka Tamduna Chamna Taurumpang Tokre Manipur gi ngamkai kaibi yaroi haiba kholau galoinana thawaina pontapi khraba athoiba mapari mamom singbu ikai khumnaba utpagi tharampa ama
Jingnung Kokta Labor Ibudo, Nongpong Ningtau Amadi, Ibendo, Ayang Lema, Pantobi Amadi, Haurima, Sampubi, Laibunda Pangtokre, COVID-19 ge Ani Shuba, Laishan Amaram Oiraga Tangai Padaba, Luchingba, Karakaktamak Pulaga, Atawusinge, Mapamda Ikai Kanawa Utki. Ngasigi Tarambatuda Mapong Oina Upambi Taki, Jun Tarani Panga Marilena Upambi, Tabaki Tarampa, Aduda political activist Sapam, Kanglipal, Maitena, Hairangoi Kauba, Yellow Liklamga, Sagonaba, Natana Umanglai, Haraubada, Saitanariba, Pambi Ase, Tadun Haudoki. Kanglisha Singe Awa Ana Koknaba Kangla Laifam Lenda Lairiba Kangla Sage Mayada Hablamba Chengak Singh Ngasi Manipur Ningtau Laisemba Sana Zawana Lusangduna Laishunti Sun Tauraba Matunda Lautokre Ngasigi Taurambatuga Mari Laidana Manipur Ningtau Laisemba Sana Zawana Hai Haidiba Hiram Sigi Matanga Akanga Kaya Amatana Duna Tabako Aina Pangtolapa Asida Manipur Chief Minister NBMO Haininga Laitana Tagapa Pongdu E. Mana Makatara Duna Hai Lamdam Asibo Ngakwi Sembiri Ba Asigumba Atova Kangla Sage Mayabu Siksan Ba Ngamdana Ba Hablamba Chengak Asi Loktok Labanina Miamna Tazabiri Ba Awa Ana Kaya Dage Ngaktopangamlagani Pongdoke. Chief Minister Andrew Biren Singana ngasi Ayus 64 Haina Mington Ba Poly Herbal Formulation Tablet launched the Crate. Ayus 64 tablet launched the Wagi Thorambasi Chief Minister ge Secretariat Yamna Chamna Pangthokibani. Haidiba tablet asi asymptomatic COVID-19 patients sing amade mild amasung moderate symptoms sing laiba anabasing layang bade sijinagade. Doctorate of Ayus Government of Manipurna Sinkiba Thoramdada Agriculture Minister Oinam Lokoi Education Minister Surokaibam Rajan, Advisor to Chief Minister Hal Dr. Sapam Ranjan, Deputy Chairman Manipur State Planning Board L. Ramesho, Chairman Manireda, Ginshuang Ho, Chairman Loktak Development Authority L. Susintro, Emily Singh and Indrajit P. Brozend, Principal Secretary V. Bumlumanga Amadi, Director Ayus Y. Lukoisu Sadugyaki. Taramda the Wangang Laduna, Chief Minister Antibidena High, Ayus 64 tablet Asi, Chahi Taramari Matake, COVID patients in the season Nanaba, Ministry of Ayus Government of Indiana Ayaba Pikre. Tablet Asi clinic and trial, Ningtizana Pangtolaba Matunda seasonaba Yari Haina Ayaba Pira Kibane, Masina, asymptomatic mal Amadi moderate Oina. COVID Narabasing Lang Badakanaba Piragani, Madam de tablet as Yamna Singna, organic oiba Madi Masigi side effect later hike. State Asida COVID-19 positive Oibagi Chang Kang Wang Kalakliba Asiga Marilena, Chief Minister Napondo Kibada, Maniputa Lena Asinaba, Mioi Kunge Sample Lauduna, variant Masa Kangdunaba test on Nabatabada, Mioi Tarani Panda, Anova variant Delta variant Hainaming Tonba, virus Nahalambatinere. Haidiba virus asi yamna tuna sandupangami maram asina home isolation da anabasangda delta variant asi thengnabada kanagadaba ahen ba hidak phangalagadi masagi matakta home isolation tawriba anabasangda hand sanitizer triple layer masks kaloinana ahen ba hidak sing ngasi dagi piba hauragani hainasu Chief Minister na phongdoki. Hojiksi, it is not time for politics. Please, let us forget everything. Ngasi di ekoi misi bagi sangse pikraba Manipur sida kun tranga tara homdoi siki level sida lady aduna akoi criticize yes akoi government ge soiba doctor ge soiba tabo mayamna men khatna batabani doctor da funeru ya ponde nurse da funeru ya ponde trainer ya ponde Karai the no Karino Pami, the more encouraged to go. Hyper. Ladybird, stop sing Ladybird. Sound of the Aduna. Let us stop politics. Aduna physics data. Karmaito Una Prajasic and with the have a problem Sangakanda. Hida vaccination, please. Malamasida COVID-19 pandemic na nahangkraba migi masing koti taratret lag humbutra mari lesang kuntrama thoi chama kuntrama pansukre masigi manungda mi koti manga lag maripo lesang marbutrani thoi chadre kuntrana active case oina lady mi koti taramathoi lag yankai mari lesang marbutra taruk chama marapuni panna nabadagi phakre
aduga lakh 39 lising nipuni toy chani kumathoina chehenkhre laisat asina khwaidagi hena so level lebagasi USA na oidi mioi koti ahum lakh nipum doi lising humbutra taret chamanga marbudra ni toy naduna oidi Indiana mioi koti ani lakh marbudra taret lising humpuni toy chatret marbudra humdoi naduna ni subada Brazil na mioi koti ama lakh humbutra taret lising ani chatro kontra positive oiduna ahum subada lady Manipura haukiba pung kunmari da positive case satruk sumna ahum thengnakre mioi tarang ni thone laikhidre ngasi apunba mioi lising manga chanipan nipuni toy test tobada mioi chatruk sumna ahum positive oirambadagi state asage apunba positive oiba migi masing lising humpuni toy samapan niputaru yaure mioi tarani toina laikhidabasi tharaga sikhiba migi masingna lising ama kuntra humdoine active case na mioi lising mapan chanin niputaruk leide Haukiba pung kunmari asida mioi chamriga niputere naba phaduna discharge tawkibadagi apunba phalkiba migi masing lesing yankhaini toy chatrok humputare yaure status gi oina recovery rate chada marpi humdoi 10.3 ta leire COVID-19 pandemic asida kaksing district gi oina haukiba pung ani dagi ngasi nungchen pung ani phawada district asigi mioi yankhai mathoi nauna positive oiba thengnari positive oiraba mioi singasi kaksang dagi tarani pan wabakai dagi taratred amadi sugunu dagi taratarungne apumba mioi chaniga yankhai tare government chalaiba COVID-19 testing center amadi private testing center anida test okay Maduda government ki testing center da mioi chaniga tara aduga private testing center ani Ziban Hospital da contractorate amadi ima hospital da tara test tawkibada government center da nipum doi Ziban Hospital da tarate amadi ima hospital da ama positive oiba thena kibari ngasi test tawkiba mioi chaniga yankhai taret adu kaksing dagi humbutra mari wabagai dagi chamaga kumapanda amadi sugunu dagi yankhai mari ne Ras Medicity not AOC impalna sinduna ngasi imagi sarukama oina nasdent a protest day thoram stop assault on the proficient and a proficient haibigi pandam na pangthokre hospital na sigi doctor amasung staff singna amoba base thetuna health care professional singda hingsa satabagi mayokta sabda saviors stop violence on the proficient and a proficient haina thaba placard sang paidana hospital game mandate mamangda sit in a protest athaki ngasi sathaki ba protest adu Ras Medicity ge chairman amasung managing director Hawizam Rajan Singan halusangki setena protest adu ga mari leinana Hawizam Rajana hospital coding protected zone lautokpa atei maphangom protected zone lautoktuna Central Hospital and Healthcare Professional Protection Act with IPC and a Court of Criminal Procedure implement taunaba amade matik sana security pinaba demand tawki ngasi June 19 lisingani kumathoida management committee anganching eco park kaksing na sinduna kaksing trackers team helmet amadi VDRF ke akhanaba volunteer kharaga loinana anganching eco park kaksing da angur chara taratarok amadi champra chara ani punna tarani panthakre DC kaksing da management committee anganching eco park kaksing ge coordinator amadi adamge maike dege yes C t-shirt ani amadi haibung amunba amasu kudon tauke loinana dipo gangmei IAS na so park sige season nanaba grass cutter amasung honorary caretaker Oza Bir Mangona season nanaba polam kya mateng pigane phongdok pirambagidambakta DC bo tagatpa phongdo sari tungda DC kaksing kaloinana CHC kaksing da satuna awa apa maru aina x-ray room ba amadi CHC ge akoibada satuna yangsangki aduba matamda x-ray machines functionant ohenaba CHC ge MOIC da poktak pibagaloinana atuba matamda CHC ge award apagi matangda marik sumba proposal pikhalakna bakhangan ke masigidabak DC kaksing bu thagachari amadi atuba matamda CHC kaksing ge waliba manpower amadi infrastructure ge matangda tabako aina pangthokpa miyamna khawrang na ngairi
Haina Surjit Kathrimayon, founder, Voice of Kaksing, Water Grove, and Secretary Adam Alliance for Development, Alternatives Manipur Head Office, Kaksing Pungdorakli. Lions Club of Kaksing Greater Game member Oiramba Amade Kaksingda Lions Club Linkapada Asobathodang Lawiramba Amasung Lionism Sena Tasaba Lion Y Mohendrona Masage Anaba Amadege Manumatam Sadana Tasige Hokiba Tang Tarada Laikidabada Ngasi Lions Club of Kaksing Greater Game Office Biara Singna Laikidrabage Mapamda Sarjanjali Kasabage Taram Amapang Tokre Ngasigi tharom tuda Lion members singna laikhidrabagi photo da laikatuna ikai khumnaba utpakaloinana laikhidrabagi thawaina mapugi maphamda ingna singna leiruna bathoni sakhi Amaramda so Lions Club of Kaksing Greater na hause blood cancer na naduna layang leba Kaksing Turent wangma Manarai Parengdagi Moirang Tem Premgi Pikleba Chahimari gi machanupa thongambagi layang nabagi damukta lupali sing taruki mateng imang manungda khusinakre Kaksing District Police na curfew thugaiduna lakpa mioi chamagatara tarok faduna test tawbada mioi taru positive oramle Chief Minister Antibidena State asida COVID ke mass testing taunaba lauthokraba matungda Kaksing District Police na District Health Society ga kusamnaduna chathakiba random drive manung channa district asige SP ge miyang makada hianglam police station ge OC Santana Lusingdona district asige commando team single loinana Chatakiba drive aduda Maya Lambida Lakpa curfew violators singa adu sangmaising tong kongda tatana pagatke. Pagalaba Musing sangmaising da labor doubly high school ge ground up pull up hoizinduna mayampa adu pareng lebhanduna thamlaba matungda amamamtang oina test okay. Test oba aduda hariba miyoi taruk asi positive orambane positive oramlaba miyoi adu makoi ge Mayung ganang naba tungan ba mapamda hangba community home isolation center da thangkrai COVID laina license na awa ana mayung na haliba langthawal kendra ge manung channa leidiba langthawal chingthakta leiba kabi jati ge yumthong maripurom Lok Sabha ge MP Dr. RK Ranjana Lusingduna MSME ge national board member oiba Robin Vlaki BJP Manipur Pradesh ke Vice President Nongthombam Nimbus ST Morcha BJP Manipur Pradesh ke President Langzagai Mani Kangmai Lilong ke Impal West Municipal Council ge Hanigi Councillor Lamapam Lalmani BJP Langthawal Managi General Secretary Su Oiriba Sangnai artist Kumbong Mayum George na Chana Thangnaba Tingbangi Polongkya Kusanakre Jengbek manga tumpa alu Hawaii mustard oil hand sanitizer amadi face masks nasingba tingbangi polam singka adu langthaman singthak kaboikul community hall da pangtokiba tharampa amada langthawal singthak rongmei club ki thomi singda khusinake Hausi COVID-19 ki pandemic marak sida front line mathak toriba Kaksing district BDF personnel taranitoi COVID positive oiba thengnare Hariba COVID positive oikraba BDF personnel sing asigi imungda Kaksing district ke SB Victoria gi miyang makada BDF welfare fundagi chanathana ba polam sing mateng pangkre haina Kaksing district BDF welfare association gi maikai dagi phongdorakle Seron sina makata ribadi sumnatagi lupali sing nipan chamanga tolob oina phangba BDF personnel singna asuk tamthiraba laisan marasik da front line oina Lainasi Lanting Narapada State Government ke site ge karigumba incentive na singba amata pirak palaitri. Tolopisa rabasu BDF personnel singna praja miyambu nungsi bagidama makatana angam bathakta miyam ge seba tawkhigane hairi. Wangsington Thai Assembly Constituency ge Wangsing Sorokhaibam Laikai ge COVID-19 Task Force Group Anina ngasi Assembly Constituency asige oina hangdokleba Community Home Isolation Center ani haibadi Wangsing High School Wangsing amsung Lalit Madhop Higher Secondary School Khongjom da leidiba COVID positive patient singi damak hawba hawtaba thidana ngasi ayuki chaklen mateng pangkre SOP ngangna chaklen mateng pangba aduka mari leinana COVID Volunteer Committee Wangsing Sorokhaibam Laikai Secretary Thangzamp Mani Chandrona High Assembly Constituency asige COVID positive oiriba sing aikogi ichini inaw ise ichan ngangtane
ꯃꯈꯣꯏꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯎꯠꯄ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯡꯂꯦꯟ ꯑꯁꯤ ꯉꯝꯖꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯕꯥ ꯍꯤ ꯁꯪꯒꯊꯟ ꯐꯦꯁ 2ꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯤꯕ ꯂꯝꯗꯤꯡ ꯈꯨꯃꯟꯊꯦꯟ ꯂꯩꯀꯥꯏ ꯁꯉꯥꯏ ꯌꯨꯝꯐꯝ ꯑꯃꯁꯨꯡ ꯈꯥꯡꯉꯕꯣꯛꯀꯤ ꯏꯃꯨꯡ 150ꯔꯣꯝꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯍꯥꯟꯅ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯈꯤꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯐꯣꯔꯃꯔ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯁꯨꯝ ꯖꯗꯨꯃꯅꯤꯅ ꯐꯦꯁ ꯃꯥस्ꯛ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯁꯨ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19 ꯅꯥꯔꯕ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯇꯔꯥꯔꯛ ꯁꯨꯕ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝ ꯑꯣꯏꯅ ꯍꯩꯔꯣꯛ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯀꯣꯚꯤꯗ-19 ꯐꯥꯏꯇꯤꯡꯒꯤ ꯌꯨꯅꯤꯠꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯨꯝꯊꯣꯡ 202ꯗ ꯄꯤꯈ꯭ꯔꯦ꯫ ꯋꯥꯕꯒꯥꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯋꯥꯕꯒꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯍꯥꯡꯂꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯕ inmateꯁꯤꯡꯗ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ इलेक्शनदा वाबगाई केंद्रदा मिरेब ओइखिबा वाबगाई तेरा उरक्तगे सोशल वर्कर मयंगबम रंजना ngasi ayuk challenge pizakre मयंगबम रंजना फोंदोखिबदा कोविड-19 अवा अनाता हलबा मियोइसिंगदा अंगम मतेंग पांगदुना लाकपगे सरुकमा ओइना वाबगाई केंद्रगे ओइना वाबगाई हाई स्कूलदा हांगलिबा CHIC दा लेरिबा इनमेट 138 लैकाइदा पाक्तकना कोविड पॉजिटिव ओइरकपदगे खुदक्ता हांगदोक्लेबा वाबगाई अवांग लैकागी CHIC दा लेबा इनमे 39 मखोइगिदमक अहिंग नुंगथिन नाइदना होनरिबा वॉलंटियर्सिंग अमदे सिक्योरिटी पर्सनल पुनमियोइ चामगा यांखैरोमदा ngasi ayuki changlen ase langzabani haina phongdoke lamsang kendra da tamp umlok MLA oiramlaba handakta covid-19 amaram oiduna lekhidraba wangkhai mayum brazabitu loinabi wangkhai mayum ongbi sumati devibo mathang sahida pangthokadariba manipur general election da congress ke mirep oina puthongnaba warep lawre haina lamsang block congress committee ke president yumkhaibam kumar jana phongdokre waphamasi mirep oigadariba sumati ge mayumda kendra asige polling station nifumapan ge mioishingi yaudana gamena piba covid-19 ge jana kanglon ngaktuna pangthokpa mifamda phongdokibane tharomduda Mayang Lansing Gram Panchayat के प्रधान टी तोम्पो इम्फाल वेस्ट DCC के हानगे प्रेसिडेंट CS निमाई प्रेसिडेंट इमा लाइकुरेम बे सेवा कमिटी के CH कमिश्नर अमदे पोलिंग स्टेशन 49 के म्यूट संसु सरुग्याखे वाबगाई लंखाई बजा बोर्ड के प्रेसिडेंट ओइना मतम सांगना थौ पुरंबा इलांगबम इबोमसा सिंह मसागे अनाबा अमना मरम ओइरगा ngarang jun ge tang 38 sagon se nimite lekidre माने इखंग खंगौदना लेखिद्रबदा महाकाल लोइनरबा वाबगाई लंखाई बजा बोर्ड के मेंबर्स संगना मिनिट अने तुमिना लेप्तना लेखिद्रबगे आत्माना इसोगे खुयादा शांति ओइना इंग्लिश सिंगना लेरोना बथौनि जखि लोइनना लेखिद्रबगे इमुंग मनुंगे अवाबदसु सरु याजरी हाइना वाबगाई लंखाई बजा बोर्ड वाबगाई हियांगलमगे सेक्रेटरी ना थोकपा चिरोलमना फोंदोरगले Prime Minister Narendra Modi na COVID-19 frontline workers singidama customized crash course program ngasi hodokre. Prime Minister Modi na video conference ki khudangda hodokiba program adu India ki state kunitoida training center samaga taramatoida pangthokadare. Ngasi ki taramatuda Union Minister for Skill Development and Entrepreneurship Dr. Mahendranath Pandey galoinana atai minister kyasu saruyakhi. ngasi hodoliba tharomgi matangda Prime Minister Modi na haikibada masi COVID ke mayukta sangsiliba lalongda yamna maru eba amani training ase tha ani ahumdi chatharagani state amadi union territory singna haizabadegi program ase lokapani haike training ase COVID warrior singe oina home care support basic care support advanced care support emergency care support sample collection support amasung medical equipment Haina 6 customized job roles that training pikadabani haidi hauzik arobada maroiba pau amone pizari kulak suba the great junior uprising and a unity day thoram pangthokre Chief Minister N Birena ayu 64 poly herbal formulation tablet launched tokre COVID-19 na awa na nanghalaba mafum sidamane mateng leptana pinari loinana Prime Minister Narendra Modi na frontline workers singida makta customized crash course program ngasi hodokre
Image Paodam ngasigide matang asida loijare miyang tabiri besungbo amuka hana kurumjai.